ꯆꯍꯤ ꯑꯃꯗꯤ ꯍꯥꯁꯤꯝꯁꯨ ꯂꯂꯣꯟ ꯏꯇꯤꯛꯀꯤꯗꯃꯛ ꯁꯥꯝ ꯍꯧꯖꯤꯛꯅ ꯁꯤꯔꯤꯌꯥ ꯍꯥꯏꯕ ꯂꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯈꯔꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯃꯤ꯫ ꯍꯜꯂꯛꯄꯗ ꯌꯁꯔꯐ ꯐꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯌꯁꯔꯐ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯛꯀꯥꯗꯒꯤ ꯍꯤꯖꯔꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯨꯡꯂꯨꯕ ꯃꯐꯝ ꯑꯗꯨꯕꯨꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯗꯤꯅꯥꯇꯨꯜ ꯔꯁꯨꯜ ꯅꯠꯇ꯭ꯔꯒ ꯃꯗꯤꯅꯥ ꯃꯨꯅawwara ꯍꯥꯏꯅ ꯈꯪꯅꯈꯤꯔꯝꯃꯤ꯫ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯌꯁꯔꯐꯀꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯌꯁꯔꯐꯇ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯄꯣꯠ ꯌꯣꯜꯍꯟꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯌꯁꯔꯐ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ, ꯀꯔꯤ ꯌꯣꯜꯂꯛꯈꯤꯕ ꯑꯗꯨꯒ ꯀꯔꯤ ꯂꯩꯔꯛꯈꯤ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯑꯗꯨ ꯎꯕꯗ ꯂꯩꯕ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ, ꯐꯖꯅ ꯈꯪꯂꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯥꯜꯂꯝꯃꯤ꯫ ꯍꯥꯁꯤꯝꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯄꯨ ꯑꯄꯦꯟꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯄꯦꯜꯂꯝꯃꯤ꯫ ꯃꯥꯏꯊꯣꯡꯗ ꯆꯝꯖꯕ, ꯇꯞ-ꯏꯪꯕꯒꯤ ꯃꯉꯥꯜꯗꯨ ꯎꯕꯗ ꯍꯥꯁꯤꯝꯅ ꯍꯪꯂꯝꯃꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ? ꯃꯁꯤ ꯁꯜꯃꯥꯅꯤ, ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯑꯝꯔꯣꯅꯤ꯫ ꯈꯖꯔ-ꯀꯤ ꯕꯅꯤ ꯅꯖꯔ ꯍꯥꯏꯕ ꯈꯥꯟꯗꯥꯟ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯁꯤ ꯃꯁꯤꯒꯤ ꯈꯥꯟꯗꯥꯟ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯍꯥꯁꯤꯝꯅ ꯍꯪꯂꯝꯃꯤ, ꯃꯍꯥꯛ ꯑꯁꯤ ꯃꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ? ꯄꯥꯟꯗ꯭ꯔꯤ, ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯨꯝ ꯄꯥꯟꯗꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯖꯩ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯄꯥꯝꯖꯩ ꯃꯗꯨꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯍꯥꯁꯤꯝꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯍꯪꯉꯨ ꯃꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ꯫ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯌꯥꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯍꯥꯁꯤꯝ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯇ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯥꯁꯤꯝꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯛꯀꯥꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯁꯔꯐ ꯃꯗꯤꯅꯥꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯥꯏꯕꯥ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯃꯨꯛꯀ ꯀꯥꯂꯦꯟ ꯊꯥꯗ ꯂꯂꯣꯟ ꯏꯇꯤꯛꯀꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯁꯤꯝꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯒꯥꯖꯥ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯍꯥꯛ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯨꯇꯂꯤꯕꯇ ꯁꯤꯟꯅꯈꯤ꯫ ꯁꯥꯏꯕꯥ ꯃꯨꯇꯂꯤꯕꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯌꯁꯔꯐꯇ ꯃꯥꯒꯤ ꯃꯃꯥꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯇꯂꯤꯕꯅ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯋꯥꯖꯔꯝꯃꯤ꯫ ꯃꯨꯇꯂꯤꯕꯅ ꯑꯁꯨꯝꯅ ꯋꯥ ꯂꯦꯞꯂꯝꯃꯤ ꯃꯗꯨꯗꯤ ꯃꯛꯀꯥ ꯑꯁꯤ ꯁꯥꯏꯕꯥꯒꯤ ꯃꯄꯥꯒꯤ ꯄꯣꯛꯅꯐꯝꯅꯤ꯫ ꯃꯥꯒꯤ ꯈꯥꯟꯗꯥꯟ ꯂꯣꯏꯅꯃꯛ ꯃꯛꯀꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯁꯔꯤꯐꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯒ ꯃꯇꯩꯃ ꯁꯜꯃꯥꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯛꯀꯥꯗ ꯄꯨꯕ ꯄꯥꯝꯃꯤ꯫ ꯃꯔꯝꯗꯤ ꯈꯥꯟꯗꯥꯅꯤ ꯑꯣꯏꯕ ꯃꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯁꯔꯐꯇꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯃꯛꯀꯥꯗꯗꯤ ꯈꯥꯟꯗꯥꯅꯤ ꯑꯃꯗꯤ ꯊꯥꯛ ꯋꯥꯡꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯁꯜꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀ ꯀꯥꯏꯅꯕ ꯑꯁꯤ ꯑꯩꯒꯤꯗꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯥꯟꯗꯥꯟꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯑꯁꯤꯁꯨ ꯑꯩꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯪꯉꯨ, ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ꯫ ꯃꯨꯇꯂꯤꯕꯅ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯂꯝꯃꯤ꯫
hayu aigi nungsizaraba iyambagi macha nang kari khalli aiga loinana nangi napabunggi lamda chatkadoriba natro masigi pakumdi imana haigadabani imana yadragadi ai kadaida su chaloi haina achumbata pamjaraba mayambagi macha nupa aduna yamna nusina pakum pirakhi salmana mutalib ki mongdu ubada mahagyarami mathumoida nungbu thamlaga macha kaina bagi yathang pirami asum tawduna mutalib numit humni mitungoina lerami mari subun mitta saibabu puraga makagi damak kungsalak lammi matam masida saibagi chahi nipan surami makhoi animak utta tonglammi mutalib na mamangda aduga saibana maningda Makkada changakpa matamda mahak asi mutalib ki gulam ni haina miyamna khalami mapal lamdagi purakpani haina makhoina hek ubaga koilaw lorami mutalib na magi gulam amu purakle nakhoina mutalib ki gulam urabra yengu masini mutalib ki gulam haina lorami mutalib na asiguma waising asi tabada yamna sorami kuresing nakhoi sing asi su onthokpani masidi aigi yambagi machanupani iyamba hasimgi machanupa yasrapta laibani mafam adudagi porakpani asum tawduna makka yoraklaba matungdadi mahaki mamana thonjaba saiba haiba mingthol miyamna kauthok khiduna matam adudagi mahaki maming Abdul Muttalib haina khangna khirammi